मरुइबा पाउ पिजरी Citizenship Amendment Bill yaningbaba phongdoktuna mafam kayada khongjang changsinba leptri amadi athauba singbu ningsingba oina kanglasa gi mitam yawba ningsing yumbi salaina Assam gi Karimganj district te yumkhre Khurumjari midyeng tabiriba singbu taramna ustari paw santokna pizari Citizenship Amendment Bill withdraw tau haina thangmaiban United Club ki thomi singna khuthang sara henbigi khongjang thau ground gi mayok nabada leiba waiting set ta changshin ba hokre Manipur da Citizenship Amendment Bill chetnaba yaroi haina kakhulong da sunupi kayana ngasi wakat mifam sathakre Namdulong Village Court, Namdulong Youth Club, amadi Namdulong Women Society na susinduna ngasi dingkurota Citizenship Amendment Bill withdraw tau haina wakan mifum sathakre Namdulong ginupi kayana saruk yaki CAB gi mayokta Imphal West DC office taba yamna maru oiba lambi oiba naurem thong laishram leirakta lekai adugi mioi singna lambi thingduna wakan mifam sathaki lambi thingba asina maram oiduna maikai asomda leiriba office singda sauna apanba thoganki mafam aduda Imphal West ki yamlaba police sing laktuna lambi thingdana khongjang changshin bina bakhanganki loinana thinglamba lambi adu amu hangdoktuna miyambu chathok chasin tawhanki Lamfel sana kaithel gi sorok mayada laikai adugi nupi singna bill gi mayokta lambi thattuna wakat mifam sathaki Uripo ki imai ben kayana su Uripo Gopalji leirak mapada lambi nama thingduna bill gi mayokta khongjang changshin khre Uripok Bachaspati Laikai Community Hall da Uripok Women Association amadi United Club and Library Uripok Khoirak Selungba leirak nasinduna bill gi mayokta wakat mifam sathaki Athauba singbu ningsingba oina kanglasa gi mitam yawba ningsing yumbi salaina Assam gi Karimganj district te yumkhre chatkiba tang manga da Bangladesh border ga naknana leiriba Assam gi Karimganj district ki manung sanba maitai singna khundaba laishram khulda pangthokkiba thoram aduda Salai Holdings Private Limited ki chairman Narengpam Samarjit NEIDP gi Central Working Committee ki Vice President Sapam Kunjakeshwar All Assam Manipuri Student Union gi President P Nilakanta yauna mioi kyana saruk yakhi chairman Samarjit na Machoi chaithoktuna tariba ichil inausting amatta oina punsinnaba matam oire apunbagi lambi asi sagatnaba hotnabada salai maikai digi angamba mateng pangani hangdokliba kanglasha gi mitam yawba ningsing khubam asibu ngak senbagi thabak tawgadoriba mioida tha khudingi salai maikai digi lupa lising manga piragani haiki mahakna makha taraduna Citizenship Amendment Bill gi matangda miyam puna khangminaduna puna thengnaminaba mathau tai haiki Citizenship Amendment Bill da akwai strong na reference report na lebagi mota we akwai policy semba yai kana semba yai CSO man policy semba yai awareness people yai let's raise the price of the rent price of going say let us raise the price of the akwai property ki lamgi aduna lamgi property ki value ruwa matamda mapani mi perhaps sansino makai dilai Later di makara di gila bom later di makai tahu suri. Thoram aduga mari lainana All Assam Manipuri Student Union da salai gi maikai digi lupa lakh ama mateng pikhi Union gi President P Nilakantana Assam gi Barak Tampakta leiriba Manipur gi Puwari ga mari lainaba mafam asi mari lainaba singna yengshindabadagi mapu pandabaga sap manare Citizenship Amendment Bill matangda Union asina su sabsara saugatli haiki Manipur history ama sengpa matamda kasasi sung tha tho ko yaro maramdi Manipur se awana khudum chandana leiba matamda akogi kasardagi lanmi temple sengpa laga akogi lan taro matung da Manipur se amka ningtam hanjan gi bani aduna ngasi gi akogi CB gi asida akogi amsugi mai gi dagi su matam puna makta oppose tawna lai maramdi akoi su indigenous ni Manipur da natraga su akona Assam da li jaraga su Assam gi Manipuri ama na mite ama na akoi su indigenous ni maram aduna akogi CB gi yaning da phongdok ko si akoi matam puna makta akoi ID any national lokwa akoi indigenous me amna lokwa ju da akoi amsusu matam puna makta thawai hakchang yauna akoi sarbu yagani haibagi si chepa thajaba akoi mi amna thamjari
Bisnupur district ki manung sanba upokpi maning lekai da leiba disable oiraba sanayai mamaitai na macha singa loina na phibam sadraba yumda mateng amatta fangdana hingli haina ISTV news na sandoki ba pau adugi matungda Manipur lengak nam idyeng changlaktuna chief minister gi poktak matung ina nauna saba sanayai magi yum ngasi sangakre mahaki pung yeiba haiba macha nupa da su lengak ki maikai dagi pung ama pikre Regional Sericultural Research Station Manipuri na Central Silk Board ka khusam niduna ngasi station asigi campus ta Oktashar Krishi Mela kam exhibition pangthokre thoramadu da Central Silk Board ki chairman ke M Hanuman Tharayappa Department of Sericulture ki director S Kunjakeshwar amadi Manipur State Sericulture Cooperative Federation Limited Imphal gi President T A Surjaboro na chingba miyoi sing saruk yakhi Manipur gi tongan ba mafam degi lakpa muga gi farmers sing na puthokpa stall sing su saruk yakhi KM Hanuman Tharayappa na Manipur ase silk puthokna ba pambi makhal mari makhau maramna sericulture ga yamna chana ba state amani silk hairi ba potlam ase lomi sing da yamna sendong leiba posakni lomi sing na atopa mahai marong thabadagi muga puthokpa yaba pambi thabana saruk ahum hena sendong lei lomi sing na thawai yaw na hotna duna muga puthokpa da hena khoijang na ba mela kam exhibition pangthokpani haiki हर राज्यों में सेरिकल्चर अधिकारी लोग वो भी है हम भी दो भी मिल को वो राज्य को हमारा केंद्र सेंट्रल सिल्क बोर्ड से क्या चाहिए वो राज्य से हमको क्या मदद होना चाहिए दो भी मिल को किसान के लिए भलाई करना बहुत इसके लिए बहुत सब्सिडी दे रहा हूँ बहुत मट्टी से साइल से रखो साड़ी तक क्या क्या काम है वो सबको हमें सब्सिडी दे रहा हूँ राज्य सरकार से मिलकर हमारा 80% हमारा देता है 10% राज्यों का देता है और 10% वो कौन वो फायदा वाला करता है वो देना पड़ता है मिशन वो कौन के लिए वो देता है बहुत एंड वो मिशनरी के लिए बहुत सब्सिडी दे रहा हूँ Council of Higher Secondary Education Manipur na lauba lising ani ga tara mapan gi class 12 ki exam lakliba February gi tang tara nipan dagi hauraga March ki tang kun phawba amadi class 11 gi exam na February gi tang kun dagi March ki tang kun tha phawba satharagani hairi hiramasiga mari laina ngasi babu parada laiba council gi office ta paumi singa unaba amada council gi chairman L Mahendra na phongdokhibada class 12 ki exam gi oina art stream da mahairoi lising taret chamnga yankhai humdoi science stream da mahairoi lising kuncha tret kunnipan amadi commerce stream da mahairoi chatrukka humpu mari punna mahairoi lising kunnipan chama panifu manga na tongan tongan ba center chamada exam thagani hairi aduga class 11 gi exam na art stream da mahairoi lising nipan satret science stream da mahairoi lising kun chatruk marifu amadi commerce stream da mahairoi satret ka ahum punna mahairoi lising kuntra marifu humdoina center chamaga marifu mapan da exam thagani Class 12 exam gi damak center khudima ki flying scout amamam thamgani flying scout sing na exam haudringai gi minute kuntra gi mamangda center sing adu da thungduna exam gi phibam yengsingani masigi damak chief secretary DGP na chingda security gi arrangement tawina ba haijakhibaga loinana mari lainaba district singi SPDC sing da mateng pangbina ba che sing ikre sathagadori ba exam asida government ki school kuntra manga amadi Lana Institute humpu manga da exam center sing oigani mahairoi sing gi exam center sing asi nong manini asida lauthoklagani haiki amaromda council na pangthokadori ba exam sing asida iram da masigi mahairoi sing gi tungi punsi gi laibak lep kadori ba khwaidagi maru oiba tangkak oibana iram da masigi nungsizaraba isil inaw imai ben amadi Mahairoi lupuna magna mapung phana tek ta kaidana pangthokpa ngamna ba mateng pangbiu loinana thagadori ba mahairoi singna supukning laitana exam thaduna maipakpa oibiu haina council gi maikai digi yaifa paujal pikhi jagadori ba parikha sing asida iramda masigi mahairoi singi tungi punsigi laibak lepkadori ba khwaidigi maroi ba tangkak ama oibana iramdam sigi nungsijaraba ichilinaw imai bel amadi mahiron sangstan punamakna parikha asibu mapung phana tekta kaidana pangthokpa ngamnaba honajariba sida tengbang binaba nolukna appeal tawjari akoi gi isa isu singi tungi punsi gi khanbiraga akoi khudingmakna pamdaba thodok kaya
Thobal Kaithel Mayang Infal Taba MI Road Haina Khangnari Balambi Asti Black Topping Taunabagi Paka Loba Loikraba Matung the Tabak Amata Pakalak Tabana Miam the Kudong Sada Bakaya Mayok Nabadagi Ngase Yuk Miam the Lambi Asti Thobal Lai Harau Pumanak Torban Mapada Lambi Tangkai Tingduna Kongjang Jangshin Kre Thobal Nongang Kongamadi Bamon Lerak Mapagi Ima Iben Kaya Toraktuna Lambi Tingba to the Saruk Yaki Kongjang Jangshin Bada Saruk Yaki Binupi Manafongdorak Pada Numit Mangani Gimanunda Mari Lenabastina Miyangi Kholau Tabi Drabadi Lambi Taukai Bayauna Kongjang Kaya Jangsingani Haiki. Asi akoina lambi tangkai tingbagi film losajari ba seng asi hawaida hawai ka singsina paka lobi gani haidana koilas thabi gani haidana paka lobi gi base ngasi ga thana thanim ki maya sujale aduna ngasai paka se lobi khaba matungda koilas sarektabana maram moidana jaga sida leiba yum amadi angang nabi school chathok ka sida yamna kulna mai awa bagi mayok nabagi masa ma oire aduna ngasi dagi na numit mangani phabagi manungda koilas sai bidragadi akoi lambi tokhaiba yauna yamna kan makungjang changsin biduna jaga asida leiba ima ibil singchak manaba wakhalonda masina hek koilas sai diba lambi se salalroi haiba ware si sak Samagayangkai Suba Mahatma Gandhi ki Mapo Kumonga Mari Lainana India Pumbada Satkiba Cycle Rally da Manipur ge Oina Imphal City amadi None District da Swachh Bharat Jatra ge award pirakle haina Health Services ki Director Dr. K Razona Phongdokre ngasi Medical Directorate ki Conference Hall da pangthokpa paumi singa unaba aduda None gi DC Hung Yo Wursang State Nodal Officer TS Brozendro Khaba Maitai Nodal Officer Y Saitaji Susaruk Yaki Dr. Razona Manipurna Best Performance Award ani punna phangba si ahanba state oire haiki Chini kitang tan saba, tum kitang san saba, thau kitang tan saba, smoking chul biri thakdaba, my exercise thoba, alcohol thakdaba, the health checkup, every 6 months, the 1 yearly health checkup to thopa, the ngasagi my exercise thoba, positive mind thinking oiba, masik mamaya masina kwe haksang si, padana thamsi, and then prevention is better than cure hyper porto. Safety and Standard Authority of India makada koina apaba chinjak saji haibu papa masibuna na Israel time procedure Paugi Marathana atenba break matangozari Notice the Hanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of Indiana Sarfasi Act 2002 ki makada Financial Institute amo in a sakangraba Pradhan Mantri Awas Yojana Housing for All Mission ki makada subsidized loan pi bada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara humdo yangduk jare miyamna financial facilities sing lobi na bading sing jare Panthoibi Housing Finance Company Limited and its subsidiary group of companies Wabiraganu Yumda Anabak Seba Tobinabagidamak Wabiraganu Medillion Home Healthcare Service Manipurna Adomgi Mateng Pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa Marungidamak Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakhtaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari Miyam service vertical sing asigi kudong cha lobby ngasi lengchin biroksi Mobile Furniture Cooperative near Ufal Products with the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. Lagiba February ki tang nipal irai numi National Deworming Day numita sahi amadagi tara mapal fawda laiba ngang kudingma til laitana bahita deworming tablet lem na pijagani school da mingchandaba madi school ka daba angang singdi anganwadi center singda hidak pijabada yawbi gadabani February ki tang nipal da hidak pijabada chithau ba ngang singi damakta lagiba February ki tang tara mari da hidak pijagani til laitaba masama phaba angang singna thanba Bharat ama ohelasi Honda car ki mamal February ki tang amadi hengale adubu sangai Honda da February ki tang tara fawda booking tobiki ba customer singda ariba mamal da
कारसिंग योंजगनी कस्टमर सिंगिदमक्ता लुपा लिसिंग तरामापनदगी लुपा लाख अमा लिसिंग कुनमंगा फावबगी डिस्काउंट सु पिजरी होंडा कारसिंग असि जापान की मल्टीनेशनल कंपनी न साबनी अनौब टेक्नोलॉजी अमदी सेफ्टी फीचर क्या याउरी अथुब मतमदा गाड़ी एयरपोर्ट रोड ता लेबा संगाई होंडा दा लाखबियु अमसुंग खुदोंग चाबसिंग सि लौबियु The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Manipur की अहानबा 24/7 लमजिंगबा कैपना मियाम की सेवादा लेजरी मणिपुर की डिस्ट्रिक्ट सिंह अमदी मपाल लमसिंगदा चननबगी बुक तौबियु लुहोंगबगी अखनबा डिस्काउंट सु पिजरी कांटेक्ट तौबिरउ 1800-102-7959 अमदी 8794613154 अमुका न तराम नोक्सरी मखाताबा पाओ Lanai School Singda Computer Takpi Nabani Haiduna Fee Lauraga Madugi Chapsawa Kanaba Singh Mahiroi Singadi Fanghandaba Asi Midyang Sanglagani Haina All India Students Federation Manipuri Secretary Kundrak Pam Rameshwarna Khonghampata Leba New Horizon Public School ki Computer Lab Khusinabagi Thoram the High Cray Thoramadu the Jilla Parishad Member L Bobby School ki Chairman and Thangalna Singba Mioikan Saruk Yaki Rameshwarna Makha Taraduna School Singda Sang Naina Free Health Camp Tauduna Mahiroi Singbu Masamo Fana Thamnabu Honagadabani Haiki ꯍꯧꯗꯣꯛꯆꯕꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 3 to 8 ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯝꯄ꯭ꯌꯨꯇꯔ ꯏꯗꯨꯀꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯩꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡ ꯑꯌꯥꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯐꯤꯗꯃꯛ ꯂꯧꯔꯀꯥꯟꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯖꯥ ꯊꯝꯕꯤꯗꯕ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯌꯨꯇꯔ ꯏꯗꯨꯀꯦꯁꯟꯒꯤ ꯗꯔꯀꯥꯔ ꯅꯣꯡꯃꯒꯤ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯔꯗꯃꯛ ꯀꯥꯟꯅꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯂꯦꯕꯁꯤ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯂꯦꯕꯁꯤ ꯍꯥꯡꯗꯣꯛꯆꯕꯅꯤ Satkiba Tang Mari Degi Tang Tara Phauba Sathagada Road Safety Week Ka Mari Lainana District Transport Officer Bisnupur District Ki Makhada Moirang Police Ka Khusham Naduna Ain Kaina Gari Thauba Sing Phagatuna Fine Thian Kre Puna Case Kun Mapan Gi Fine Oina Lupa Lising Manga Hena Khongat Pangamki Assistant Sub Inspector W Tombana Miyam na Traffic Rule Nga na Satpiu Haiki Road Safety Weeks 4 to 10 sigi manungda lambi chaliba isinau singsingna gari accident thoktanaba asoi ngam thoktanaba amadi seksina chanabagi thoram padam sa koina paketaru mai pana satari mayam praja mayam so pina bina baina ai apel jitamuni District Transport Office Thobal Nasu Institute of Driver Training Research Center Thobal Branch Ka United Motors Kakching Ravi Driving School Kakching Amadi Kakching Motors Royal Enfield Khusam Naduna Road Safety Ki Thoram Thobal Gi DTO Office Ta Pangthokre Thoram Maduga Mari Lainana Road Safety Week Ki Pausel Buba Motorcycle Rally Amasulam Thaki Miyam na gari thauba gi niti niyom khang na gari thauduna mamal yamlaba miyoiba gi punsida khudong thiba thokta na ba hotna biyu haina Thobal gi DTO Sanghai Sel amadi IDTRC gi Member Secretary Santi Kumar na Fongdorakli Thobal gi mai kai di su harauba hudukani Nasi dia sekum lagu program masina public the pinning iba message di road safety haibaji ekoi gi surat saraksa amasung iban raksa haibat ki maduda andak sahi ki oina pangthok jaba road safety sigi maru oina ki oina amjabani adana puni punimak road safety leiduna ekoi tek sakai daba punsida su open leitaba dugumba pandam amaki makada asigi campaign aso Oja Singhi Loshing Hengatnanaba Manipur Diksha Education Minister T.H. Radeshyam Nangasidagi Haudokre Lamfelda Laiba SCERT gi Auditorium da Pangthokiba Haudopagi Thoramaduda SCERT gi Secretary YI School Maitai Director M Mina Kumari Diksha Team New Delhi gi Miut Sarthak Sathapati Susaruk Yakhi ba Education Minister T.H. Radeshyam na Hauziki Matamasida Mipum Kudimak Technology Yaudrabadi Nungai ni Hingbada Awaba Oire Oza Singda Anau Technology Kaya Hapchinduna Makoi Bumapung Phaba Oza Amamam Oiba Mathau Tai Ngasi Hangdokli ba Diksha Sina
ओजा सिंह सिंफम माई पाखनबा अमदी अनौ अनौब वाखलोन हेंगतहनबदा चाउना मतेंग ओइगनी नॉर्थ स्टेट सिंगी मनुंगदा मणिपुरना दीक्षा लॉन्च तौबा अहानबनी SCERT गुम्बा डिपार्टमेंट असिदा दीक्षा यामनमक मथौ ताई मालेमगी होंगलकलिबा खोंसत असिदा अनौ अनौब टेक्नोलॉजी खंगबसु मथौ तारे हाइखी अइना अपील तौजिनिंगबदी मयामदा एनीथिंग अखोइना कैनोम सिनबा मतमदा एप्लाई तौर सिनर मतुंगदा मधुरा अखोइदा नुंगाइबरा नुंगाइतबरा असोइबा करी लेरी अवाटबा करी लेरी अफबर करीना व्हाट आर द स्ट्रेंथ्स एंड व्हाट आर द वीकनेसेस ऑफ दिस दीक्षा हाइबसी वी मस्ट गिव फीडबैक अखोइ ओजासिंग अखोइ याबसी पोरम पीग्रे कंप्यूटर इंस्टॉल तौग्रे computer whether it is functioning or not, is there any problem or not, you never come back to us. So feedback giving is also very important of education or learning. Ngasi Semrock Little Beginners ki Center ama MU First Gate ta Consumers Affairs Food and Public Distribution ki Minister Karam Shyam na hangdokre thorum aduda CAU Imphal gi OSD Works M Lokendra amadi Academic Consultant Dr. Y Susini Devi na chingbasu Maruoiba Muising oina saruk yaki thorum aduga mari lenana center si angang singda uniform amadi larik singsu athoiba mithunglen singna yenthoki thorum aduda saruk yakiba CAU Imphal gi OSD Works M Lokendra na Malem gi oina aphawba muising gi haurakpham yengbada makhoi gi angang oiringai gi school singda tamlakpaga mari leinaba oina tawi haiki Chief Guest oina saruk yakiba Minister Karam Shyam na makha na phongdokhibada angang singbu larik haihaningli bani haiduna angang gi wakhalon khangdana mama mapa gi apamba Tauba chumloi mama mapa oiba singna macha singda mobile sanahan bagi hainabi singsu thadokpa sumgani tungi aphaba leibak amagi damak icha sing sembana soidana nungaiba phangba ngamgani haina su phongdokhi अखोई नि चा फनिंग में बोर्डिंग नांगांग नुबी हुंदोकना थमीबा कोलिचिंगसे सिफदे अदि लारिक इबा खरा पाबा खरा हाइबा तु खतना इचा फरेना लौब यादे समाज सिगी सना लोनचत कया अखोइना तंबीगदोइनेबा मधु मेन तंबीगदोइदि ममा मपा सिसु अमने इचा सिंग यामना अटैचमेंट अमा मतम चोपदा लैबसे दरकार ले होजिकि मयाम चनेबी ओइन तौरे नोंगामदे नुमि ताउ मसा ट्यूशन तौब पोथेन थिले अदगी बोर्डिंग नांगांग पोथाम थमजले सि मसागी एफोर्ट टू लैररोइबा ज्ञान हाइबो पोसिनि मसाना होनजरग लाक्चगदबने अदुगा अखोइगी एजुकेशन सिस्टम जे हौजिक चथरि जे मसिमा टोटली सि सोइरे पिखरबा अंगांग सिदा हेंग चिलरगा खौजाव मुम पोरगा चलनी अंगांग नमन चिंफा पोहलनी लोन खंगदबा मयाम अमा ज्ञान ने अखोइना पीगदोइसे ज्ञान फंगन बदुनेबा एजुकेशन मीन्स नॉलेज लहन बदुनेबा चिंफा पुरगा कराइदगी ज्ञान लाकनी Water Resources Department ki makhada leiba Bisnupur District ki Upokpi amadi Topokpi gi Loktak Lead Irrigation ki Imphal Main Canal asi funjilakpana Upokpi dagi postangba maning phawada leiba longmi kayana local sing asigi ising gi awaba thengnaramba adu kokhanna ba pandamda Bisnupur Kendra gi MLA amadi Kendra adu gi manungda leiba Pradhan amadi Jila Parishad members singi matenga loinana Upokpi Development Committee na longmi kayaga loinana canal gi khongnung tengba hokre Upokpi Development Committee gi General Secretary M Premsana Chief Minister na Manipur gi lofam kaya matam supada isang sangduna leihanna ba thorang kaya paikhaliba sing asigi manung sanna hairiba kenel ani asisu amuk hanna ningthina mathau tawhan biu haina appeal tawrakli kenel ase khoi ngasi khoi tengthok charaba chu sarkar na karigumba hairibi sing chingat pagi thaba si matam chana tawida ba taragadi ngasi khoina tawjariba tengthok chariba yang wana hona jariba se khoi kana ba phone phangoi darni aduna baram moraga khoi sarkar na ising asi matam chana chingat piduna double cropping gudong chaba amati ra singi khoi ising sa sanna chingba ising Power Thakna Vising later, Matamasi, Tunawa, Minabaki, Palibanga, Sig Ming Chinjari. Universal Friendship Organization UFO Sajal Academy gi Southern Headquarter number 38 ki mapo kumun thoram ngasi wangu khagem bapalida pangthokre thoram aduda amom tona khumanna thoram mapu oikhi thoram aduga mari leinana headquarter asigi masa sanglen singdagi lakpa member kaya susaruk yakhi thoram aduga mari leinana asam basakle namasami nakhi NEIDP ki President Oibatan Atana Salai Holdings and Private Limited ki Chairman Su Oiba and Samarjitpu Assam ki Haila Kantida Leiba Maitai Khungang Saukhat Thorang Lup na Tha Sikitang Marida Harau Tayam na Okre Thoramadu da Samarjit na Ekhoi Masel Punsin Nabagi Damak Honabada Salai Amadi NEIDP na Soktaba Nairoi Haiki
It's a public to mating bang. Public se koi na mating bang ge na koi na salai na to ku matam da kamai to the current system amagi makha public kuli mukta equally koi na madu thungun mang nam duri ba third party bank amada koi na moida mogi through da lakna bagi da mukta high private banks na amuk kana da gi RBI digi approval moina thagre approval do hek lak ga koi madu government koi gi Manipur da state government da koi mating angla batawi manam it is not we are helping to Mr. Biren or BJP da mating bang da ai government is kene ai government it is not Mr. Tomba or Mr. Chauba I do not think. All India Congress Committee AICC na Hanagi Minister Dr. K.S. Ratan Kumar amasung Hanagi MLA M. Prithvi Raspu Arunachal Pradesh da Mikhal gi thabak thoram sing yengshinna ba observer oina hapkhre hiramasiga mari leinana AICC gi General Secretary Luizan Ho Falairo na stat kibaning thokaba numita cherol thoktuna khangankhre makhoi anina Arunachal Pradesh ki Assembly Mikhal amadi Lok Sabha Mikhal loidri phawba party oina paikhatpa khuzin thaurang amadi atai thabak thoram sing yengshingani hairi Gurumayum Daso Film Production ki ahum suba film Irai gi Yaifa Thauni Thoram ngasi Hotel Nirmala da pangthokre Thoram adu da Art and Culture ki Director A. Sivadas Sharma Film Forum Manipur ki President S. Mangol Zhao SP Sanglakpam Group ki Chairman amasung Managing Director S. Presorjit Sharma yauna film git lamda thabak tawriba miyoi kyana saruk yakhi Manipur da ahanbo oina Artist Gallery ama Babina Group of Industries ki Managing Director Dr. Thangjam Dabalina hangdokre miyam gi apamba gift items sing fanghanna bagi pandam da gallery asi hangdokpani haina proprietor Khangembam Kumar na phongdorakli ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯒꯤꯐ ꯑꯥꯏꯇꯦꯝꯁꯤꯡ ꯂꯩꯗꯅ ꯁꯤꯗꯩꯁꯤꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯃꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕꯁꯤꯡ ꯃꯌꯥꯝ ꯃꯈꯜ ꯃꯊꯦꯜ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯄꯤꯅꯕꯗ ꯑꯗꯨ ꯃꯌꯥꯝ ꯂꯩꯖꯔꯤ ꯁꯤ ꯃꯌꯥꯝꯅ ꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯥꯏꯇꯦꯝꯁꯤꯡ ꯈꯟꯕꯤꯗꯨꯅ ꯂꯧꯕꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ Citizenship Amendment Bill yaningdaba phongdoktuna mafam kyada khongjang changshinba leptri amadi athauba singbu ningsingba oina Kangla gi mitam yawba ningsing yumbi salaina Assam gi Karimganj district ta yumkhre mideng tabiriba singbu amukana khurumzari